ꯄꯨꯝꯅꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯕꯦꯝꯅ ꯏꯈꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯒꯤ ꯏ ꯊꯛꯄ ꯁꯥ ꯍꯤꯡꯆꯥꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯖꯤꯕ ꯃꯈꯜ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯉꯛꯁꯪ ꯉꯥꯡꯏ, ꯃꯌꯥ ꯆꯧꯏ, ꯃꯆꯤ ꯄꯥꯜꯂꯤ, ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕꯁꯨ ꯉꯝꯃꯤ꯫ ꯅꯣꯡꯃ ꯍꯅꯨꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯁꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩꯕ ꯑꯗꯨꯗ ꯑꯍꯟ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯏꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ꯫ ꯑꯩ ꯑꯁꯦ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯩꯒꯤ ꯂꯝ, ꯁꯥ, ꯁꯟ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯅ ꯂꯧꯕ ꯃꯇꯝꯗ ꯑꯎꯟꯄꯣꯠꯀ ꯑꯃꯠꯇ ꯂꯧꯖꯔꯣꯏ꯫" ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯈꯜꯂꯤ, "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯏꯆꯥꯁꯤꯡꯁꯤꯕꯨ ꯑꯎꯟꯄꯣꯠ ꯂꯩꯅꯕ ꯁꯦꯜ ꯂꯩꯇꯕꯅ ꯂꯨꯍꯣꯡꯕꯤꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯊꯥꯖꯔꯒꯦ꯫ ꯂꯥꯏꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ꯫" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯕꯦꯝꯃ, ꯌꯦꯡꯉꯨ, ꯅꯨꯄꯥ ꯑꯁꯤ ꯃꯁꯛꯁꯨ ꯐꯖꯩ, ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯔꯤ꯫ ꯅꯪꯒꯤ ꯑꯎꯟꯄꯣꯠ ꯄꯤꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯅꯪꯅꯦ ꯃꯉꯣꯟꯗ ꯂꯩꯔꯣꯀꯣ." ꯑꯗꯨꯗꯒꯤꯗꯤ ꯃꯆꯦ ꯑꯍꯟ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯃꯥ ꯃꯅꯥꯎꯁꯤꯡꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯎ ꯑꯀꯪꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯩꯕ, ꯌꯥꯝꯅ ꯑꯀꯤꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯃꯆꯦ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯩꯀ꯭ꯔꯛ ꯌꯥꯝꯅ ꯆꯥꯎꯅ ꯆꯠꯄ, ꯆꯦꯈꯥꯏꯗꯨꯅ ꯂꯩꯕ ꯂꯩꯕꯥꯛ ꯃꯐꯝ ꯑꯃ ꯌꯧꯔꯦ꯫ ꯅꯨꯄꯥꯗꯨꯅ, "ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯆꯣꯡꯊꯁꯤ, ꯑꯩꯒꯤ ꯌꯨꯝ ꯇꯥꯗꯣꯏꯅꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯥꯒ ꯆꯣꯡꯊꯍꯜꯂꯦ꯫ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯃ ꯇꯥꯔꯛꯂꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯏꯃꯝ ꯃꯝꯃꯤ꯫ ꯃꯆꯦ ꯑꯍꯟ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ." "ꯏꯁ, ꯀꯩꯅꯣ ꯃꯐꯝ ꯑꯁꯤꯗꯤ? ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩ ꯆꯠꯀꯦ, ꯑꯩ ꯊꯣꯛꯀꯦ." ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪꯕꯨ ꯆꯠꯀꯦꯕ?" ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯇꯧꯒꯗꯕꯅꯤ꯫ ꯇꯧꯗ꯭ꯔꯕꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯂꯦ ꯍꯥꯏꯕ ꯈꯪꯉꯨ꯫ ꯁꯤ ꯊꯛꯎ" ꯍꯥꯏꯗꯨꯅ ꯈꯨꯖꯥꯏ ꯑꯃ ꯄꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯃꯍꯤ ꯑꯗꯨ ꯎꯕꯗ ꯃꯆꯦ ꯑꯗꯨ ꯑꯣꯔꯦ꯫ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪ ꯊꯛꯑꯔꯣꯏꯗ꯭ꯔꯥ?" "ꯑꯩ ꯊꯛꯑꯣꯏ, ꯑꯩ ꯊꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯁꯤ ꯊꯛꯎ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯗꯣ ꯑꯣꯏꯅ ꯑꯩꯅ ꯊꯛꯄ ꯇꯥꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯕꯨ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯄꯥꯈꯪ ꯑꯗꯨꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯂꯦ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ꯫ ꯑꯗꯨꯒ, "ꯏꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯧꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯃꯅꯥꯎ ꯌꯥꯏꯃꯕꯨ ꯁꯦꯕꯥꯒꯤ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃꯗꯣ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ." ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯨꯕ ꯑꯄꯪꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯄꯤꯔꯛꯂꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯒ ꯃꯅꯥꯎ ꯌꯥꯏꯃ ꯑꯗꯨꯁꯨ ꯃꯆꯦꯒꯨꯝꯅ ꯑꯣꯗꯨꯅ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯃꯥꯕꯨꯁꯨ ꯇꯝꯊꯤꯅ ꯃꯆꯦꯗ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ, "ꯏꯃꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯅꯥꯗꯅ ꯂꯩꯍꯧꯔꯦ꯫ ꯃꯈꯣꯏꯅ ꯃꯅꯥꯎꯇꯣꯟꯕꯨ ꯁꯦꯕꯥꯒꯤ ꯀꯧꯕꯤꯔꯨꯆꯣ ꯍꯥꯏꯗꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ." ꯍꯅꯨꯕꯤꯅ, "ꯏꯍꯦ, ꯑꯣꯟꯊꯣꯛꯄ ꯗꯁꯥꯅꯤꯗꯅ ꯏꯕꯨꯡꯉꯣ, ꯀꯔꯝꯅ ꯑꯅꯤꯃꯛꯄꯨ ꯂꯣꯏꯅ ꯅꯥꯈ꯭ꯔꯤꯕꯅꯣ?" "ꯃꯆꯦꯒꯤ ꯁꯦꯕꯥꯗ ꯋꯥꯃꯟꯗꯅ ꯌꯥꯏꯃꯗꯨꯁꯨ ꯅꯥꯈ꯭ꯔꯦ, ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ." "ꯐꯔꯦ ꯐꯔꯦ, ꯑꯇꯣꯝꯕꯤꯕꯨꯅꯦ ꯁꯦꯕꯥ ꯇꯧꯍꯜꯂꯨꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯤꯕꯨ ꯊꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯕ ꯑꯇꯣꯝꯕꯤꯗꯤ
ꯃꯆꯦ ꯑꯇꯩꯒꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯏꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯇꯨꯃꯤꯟꯅ꯫ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯐꯠꯇ꯭ꯔꯕ ꯖꯤꯕ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯎꯄꯥꯏ ꯑꯃꯇꯪꯗꯤ ꯅꯪꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯅꯥꯛꯌꯦꯠꯇ ꯄꯥꯜꯂꯤꯕ ꯊꯣꯡꯁꯤꯡ ꯑꯁꯦ ꯎꯄꯨꯒꯤ ꯊꯣꯡꯅꯤ, ꯅꯪ ꯍꯥꯡꯂꯨꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯇꯣꯝꯕꯤꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯡꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯊꯣꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯑꯇꯣꯝꯕꯤꯅ ꯑꯃꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯆꯦꯜꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨ ꯍꯜꯂꯛꯄꯗ ꯑꯇꯣꯝꯕꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯌꯥꯝꯕꯅ ꯃꯥꯅ ꯆꯪꯗꯨꯅ ꯊꯤꯔꯤꯉꯩꯗ ꯑꯇꯣꯝꯕꯤꯗꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯀ꯭ꯔꯛ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯎꯃꯪ ꯑꯃ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯎꯃꯪ ꯑꯁꯤ ꯃꯤ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯑꯇꯣꯝꯕꯤꯅ ꯑꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯩꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯁꯥ ꯀꯩ ꯅꯠꯇ꯭ꯔꯒꯅ ꯃꯊꯣꯡ ꯈꯪꯗꯕ ꯖꯤꯕ ꯑꯃꯅꯒ ꯂꯥꯛꯂꯒ ꯑꯩꯕꯨ ꯆꯥꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯍꯦ ꯏꯁꯣꯔ, ꯅꯅꯥꯏ ꯇꯣꯂꯕꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯎꯄꯨ ꯑꯆꯧꯕ ꯑꯃꯈꯛꯇ ꯅꯅꯥꯏꯗ ꯄꯤꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩ ꯂꯩꯖꯒꯦ, ꯑꯗꯨꯒ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯅ ꯈꯛ ꯍꯥꯡꯗꯣꯛꯄ ꯌꯥꯕ, ꯑꯩꯅ ꯈꯛ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯁꯝ ꯑꯁꯤꯅ ꯂꯣꯟꯁꯤꯟꯕ ꯌꯥꯕ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯅꯤꯖꯕꯗ ꯂꯥꯏꯅ ꯎꯕꯤꯔꯗꯨꯅ ꯅꯥꯄꯤꯁꯤꯡꯒꯤ ꯃꯔꯨꯝꯗ ꯎꯄꯨ ꯑꯃ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯎꯃꯪ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯍꯩ ꯋꯥꯍꯩ ꯆꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯎꯄꯨ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯁꯝꯅꯥ ꯑꯃꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯇꯨꯝꯂꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯑꯇꯣꯝꯕꯤꯕꯨ ꯎꯔꯝꯃꯤ꯫ ꯑꯇꯣꯝꯕꯤꯅ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯇꯣꯝꯕꯤꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯑꯇꯣꯝꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯅꯥꯏꯁꯤꯡꯗ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯊꯤꯍꯜꯂꯦ꯫ ꯐꯪꯗ꯭ꯔꯕꯗ ꯃꯅꯥꯏ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ, ꯎꯄꯨ ꯑꯆꯧꯕ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯑꯇꯩꯗꯤ ꯂꯩꯕ ꯎꯗꯦ, ꯎꯄꯨꯁꯦ ꯍꯥꯡꯕꯁꯨ ꯌꯥꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯎꯄꯨꯗꯣ ꯀꯣꯅꯨꯡꯗ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯂꯥꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯄꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯥꯗ ꯂꯩꯔꯝꯕ ꯑꯗꯨꯗꯗꯤ ꯃꯥ ꯄꯨꯡꯉꯛ-ꯉꯛꯂꯦ꯫ ꯑꯇꯣꯝꯕꯤꯅ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯅꯥꯒꯤ ꯀꯥꯅꯣ? ꯐꯖꯈ꯭ꯔꯦꯗ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯅꯥꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯛ ꯏꯁꯤꯡ ꯀꯨꯞꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯎꯔꯗꯨꯅ ꯑꯇꯣꯝꯕꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯎꯄꯨ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯆꯥꯂꯨ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯕ ꯑꯗꯨꯗ ꯃꯥ ꯌꯥꯝꯅ ꯉꯛꯂꯦ꯫ ꯏꯅꯥꯏꯁꯥ, ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯆꯥꯂꯨ ꯑꯁꯤ ꯀꯅꯥꯅ ꯆꯥꯔꯤꯕꯅꯣ? ꯑꯩꯒꯤ ꯀꯥꯗ ꯀꯅꯥ ꯆꯪꯉꯝꯃꯤ? ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯊꯣꯡꯗ ꯉꯥꯛꯆꯔꯤꯕꯅꯤ, ꯀꯅꯥꯁꯨ ꯆꯪꯕ ꯎꯗꯦꯅ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯑꯁꯨꯝ ꯆꯥꯊꯣꯛꯂꯝꯕ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯅꯥꯏ ꯑꯃꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯒꯤ ꯄꯗꯥꯔ ꯑꯆꯧꯕ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯀꯅꯥꯅꯅꯣ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯣꯝꯕꯤꯅ ꯎꯄꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯂꯒ ꯎꯄꯨꯗ ꯑꯃꯨꯛ ꯆꯪꯈꯤꯕ ꯑꯗꯨ ꯃꯅꯥꯏ ꯑꯗꯨꯅ ꯎꯔꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯔꯥꯎꯃꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯗꯥꯔ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯑꯗꯨ ꯎꯄꯨꯗꯒꯤ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯃꯥꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯝꯊꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪ ꯉꯁꯤꯗꯤ ꯎꯄꯨ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯗ
ꯑꯇꯣꯝꯕꯤ ꯑꯗꯨ ꯄꯥꯈꯠꯈꯤꯕꯅ ꯀꯤꯕꯒ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯇꯝꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯀꯤꯒꯅꯨ, ꯑꯩ ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯐꯥꯒꯦ ꯇꯧꯕ ꯅꯠꯇꯦ꯫ ꯅꯪꯅ ꯎꯃꯪꯗꯨꯗ ꯂꯩꯔꯝꯕ ꯅꯨꯃꯤꯠꯇꯒꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯤ, ꯀꯣꯅꯨꯡꯁꯤꯗ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ." ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯇꯣꯝꯕꯤꯕꯨ ꯄꯨꯔꯛꯂꯦ꯫ ꯑꯇꯣꯝꯕꯤꯒꯤ ꯆꯝꯖꯕ ꯑꯃꯗꯤ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅꯁꯨ ꯃꯃꯧ ꯑꯣꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯨꯍꯣꯡꯂꯅꯤ ꯇꯥꯕꯗ ꯑꯃꯗꯤ ꯑꯇꯣꯝꯕꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯕ ꯀꯩꯅꯥꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕ ꯑꯃꯈꯛꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯝꯃꯤ ꯑꯇꯣꯝꯕꯤꯕꯨ ꯎꯔꯒ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯄꯤꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯐꯥꯎꯕ ꯌꯥꯅꯤꯡꯗꯦ꯫ ꯅꯣꯡꯃꯇ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯔꯥꯖꯀꯨꯃꯥꯔꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯕꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯁꯨꯡꯇꯥ ꯇꯥꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯇꯛꯁꯤꯟꯗꯨꯅ ꯅꯝꯗꯨꯅ ꯂꯧꯍꯟꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯀꯂꯛ ꯃꯤꯍꯧꯕꯅꯁꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯐꯝꯅꯥꯏꯕꯅ "ꯍꯧꯖꯤꯛ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯨꯄꯤ ꯑꯁꯦ ꯃꯥꯡꯍꯟꯈꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ꯫ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯂꯨꯞ ꯑꯃ ꯅꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ "ꯅꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯍꯥꯠꯂꯒ ꯃꯥꯡꯍꯟꯈꯤꯕ ꯉꯝꯂꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯒꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯃꯤꯌꯥꯠꯄꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕꯤꯕꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯇꯣꯝꯕꯤꯗꯤ ꯄꯥꯈꯠꯈꯤꯕꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯌꯥꯠꯄꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯝꯍꯥꯡ ꯑꯃꯗ ꯂꯪꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯀꯩꯅꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯋꯥ ꯂꯥꯎꯅꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯦꯝꯂꯕꯁꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯑꯩ ꯑꯇꯣꯝꯕꯤꯒꯤ ꯃꯁꯛ ꯎꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯆꯥ ꯊꯛꯂꯔꯣꯏ꯫ ꯁꯤꯔꯕꯁꯨ ꯁꯤꯈ꯭ꯔꯁꯅꯨ." ꯑꯁꯨꯝꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯐꯝꯅꯥꯏꯕ ꯑꯗꯨꯗꯤ ꯀꯞꯁꯤꯟꯅꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯅ꯫ ꯑꯗꯨꯒ ꯃꯄꯤꯒꯗꯨ ꯇꯩꯊꯣꯛꯁꯟꯅꯗꯨꯅ "ꯔꯥꯖꯀꯨꯃꯥꯔ, ꯈꯜꯂꯨꯔꯅꯨꯁꯦ꯫ ꯃꯥꯗꯤ ꯐꯝ ꯈꯪꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯝ ꯈꯪꯗꯅ ꯁꯠ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯗꯤ ꯃꯤꯁꯨ ꯑꯣꯏꯔꯣꯏ, ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯖꯤꯕ ꯃꯈꯜ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ, ꯀꯞꯂꯅꯨꯁꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤ, ꯅꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯅꯕ꯫ ꯏꯕꯦꯝꯃ ꯂꯥꯎ, ꯔꯥꯖꯀꯨꯃꯥꯔꯁꯤꯕꯨ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯣ ꯂꯥꯎ." ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯐꯝꯅꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯪꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯑꯇꯣꯝꯕꯤꯗꯤ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕꯤ ꯍꯟꯅꯨꯕꯤ ꯑꯃꯅ ꯑꯌꯨꯛ ꯉꯟꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯊꯣꯔꯛꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏ ꯂꯧꯊꯣꯛꯄꯤꯔꯒ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯅꯨꯃꯤꯠ 7-8ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯝꯕꯤꯗꯨ ꯍꯥꯟꯅꯒꯨꯝ ꯀꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯟꯅꯨꯕꯤꯅ "ꯏꯕꯦꯝꯃ, ꯅꯪꯅ ꯅꯁꯥ ꯀꯟꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯏꯕꯣꯛꯀꯤꯁꯤꯗꯅꯦ ꯅꯪ ꯑꯗꯨꯝ ꯂꯩꯌꯨꯀꯣ꯫ ꯏꯕꯣꯛ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯖꯒꯦ꯫ ꯑꯩ ꯆꯥꯛ ꯊꯣꯡꯕ, ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯑꯕꯣꯛꯀꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯥꯡꯒꯦ." "ꯏꯍꯦ, ꯏꯁꯨ ꯅꯨꯄꯤ, ꯅꯪꯕꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯒ ꯅꯤꯡꯊꯤꯅ ꯍꯩꯕ꯭ꯔꯣ?" ꯍꯩꯌꯦ ꯑꯕꯣꯛ."
ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯗꯣ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯪꯅꯅꯦ ꯃꯥꯅ ꯆꯥꯅꯤꯡꯒꯗꯕ ꯑꯦꯟꯁꯥꯡ ꯑꯃꯇ ꯊꯣꯡꯕꯤꯌꯨ꯫ ꯏꯕꯣꯛꯅꯦ ꯀꯣꯅꯨꯡꯗ ꯀꯠꯂꯨꯒꯦ꯫ ꯃꯥꯒꯤ ꯀꯩꯅꯥꯗꯣ ꯃꯥꯡꯈꯤꯕꯗꯒꯤꯅꯦ ꯃꯥꯗꯤ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯂꯤꯕ ꯑꯦꯟꯁꯥꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯅ ꯆꯥꯔꯕꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯑꯇꯣꯝꯕꯤꯅ ꯑꯕꯣꯛ ꯑꯩ ꯎꯇꯤ ꯍꯥꯎꯅ ꯊꯣꯡꯂꯛꯀꯦ, ꯑꯕꯣꯛꯅ ꯀꯣꯅꯨꯡꯗ ꯈꯔ ꯄꯤꯕꯤꯔꯨꯆꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯤꯅ ꯎꯇꯤ ꯑꯁꯪꯕ ꯑꯗꯨ ꯍꯥꯎꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯦ꯫ ꯑꯗꯨꯒ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯅꯤꯡꯋꯥꯏꯗ ꯃꯥꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯁꯝꯅꯥꯁꯤꯡꯗꯣ ꯊꯠꯇꯨꯅ ꯅꯞꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯤꯗꯨꯗ ꯄꯤꯔꯛꯂꯦ꯫ ꯍꯅꯨꯕꯤꯅ ꯎꯇꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯌꯥꯗꯕꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯅꯤꯡꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯐꯝꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯤꯡꯕ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯄꯥꯂꯤ ꯌꯧꯔꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯔꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯍꯅꯨꯕꯤꯅ ꯔꯥꯖꯀꯨꯃꯥꯔ, ꯏꯕꯣꯛꯀꯤ ꯑꯦꯟꯁꯥꯡꯁꯦ ꯅꯪꯅ ꯆꯥꯅꯤꯡꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯈꯣꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯇꯤ ꯑꯁꯪꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯅꯥ ꯃꯆꯨꯒꯤ ꯁꯝꯅꯥꯁꯤꯡꯗꯣ ꯍꯦꯛ ꯎꯕꯗ ꯑꯇꯣꯝꯕꯤꯒꯤꯅꯤ ꯈꯪꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯕꯣꯛ ꯅꯪꯒꯤ ꯎꯇꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ꯫ ꯀꯗꯥꯏ ꯅꯁꯨ ꯆꯥꯔꯒꯦ ꯏꯕꯣꯛꯀꯤ ꯎꯇꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯧꯔꯦ꯫ ꯑꯗꯨꯒ ꯎꯇꯤ ꯑꯗꯨ ꯄꯥꯇ꯭ꯔ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯝꯅꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯧꯁꯤꯜꯂꯒ ꯎꯇꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯧꯅ ꯏꯃꯥ, ꯅꯪꯒꯤ ꯑꯦꯟꯁꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ꯫ ꯍꯌꯦꯡꯁꯨꯅꯦ ꯅꯪꯅ ꯈꯔ ꯊꯣꯡꯉ ꯄꯨꯕꯤꯔꯛꯎ꯫ ꯁꯤꯁꯤ ꯏꯃꯥꯒꯤꯗꯃꯛꯇꯅꯦ ꯁꯅꯥꯒꯤ ꯈꯧꯖꯥꯎ ꯑꯅꯤꯁꯦ ꯂꯧꯔꯁꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯇꯨꯅ ꯍꯌꯦꯡꯈꯩꯁꯨ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯇꯣꯝꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯑꯦꯟꯁꯥꯡ ꯑꯃꯃꯨꯛ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯁꯝꯅꯥ ꯈꯔ ꯄꯥꯇ꯭ꯔꯒꯤ ꯃꯁꯤꯗ ꯑꯃꯨꯛ ꯈꯔ ꯂꯣꯠꯇꯨꯅ ꯍꯥꯞꯂꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯁꯝꯅꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯧꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯕꯣꯛꯇꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯕꯣꯛꯇꯤ ꯀꯣꯅꯨꯡꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯇꯨꯅ ꯂꯩꯕ ꯑꯄꯥꯛꯄ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗꯒꯤꯅꯦ꯫ ꯌꯨꯝ ꯑꯄꯤꯛꯄ ꯑꯃꯗ ꯇꯔꯛ ꯇꯔꯛ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯒꯅꯦ ꯂꯩꯖꯕꯅꯦ ꯑꯕꯣꯛꯁꯦ꯫ ꯑꯕꯣꯛꯇꯤ ꯏꯇꯣꯝꯇ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥꯒ ꯂꯩꯒꯦ? ꯑꯕꯣꯛꯇꯤꯅꯦ ꯍꯥꯟꯅ ꯏꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯏꯆꯥꯁꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯕꯣꯛꯀꯤ ꯅꯥꯛꯇꯅꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩ꯫ ꯅꯣꯡꯃ ꯂꯝꯍꯥꯡ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯆꯤꯟ ꯃꯦꯟꯁꯤꯟꯕꯤꯔꯝꯂꯒꯅꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯔꯁꯅꯨ ꯍꯥꯏꯗꯅꯅꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯃꯥꯜꯂꯤ꯫ ꯏꯁꯨꯗꯣ ꯃꯔꯝꯅ ꯃꯔꯝ ꯃꯣꯛꯏꯕ ꯆꯥꯛ ꯊꯣꯡꯕ, ꯐꯤꯖꯨ ꯐꯤꯖꯥꯝ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯁꯤꯠ ꯅꯥꯟꯅ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤ꯫ ꯏꯕꯣꯛꯄꯨꯅꯦ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯍꯟꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯈꯪꯂꯕꯅꯤꯅ ꯑꯃꯨꯛ ꯍꯅꯨꯕꯤ ꯑꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ꯫ ꯑꯕꯣꯛ, ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤꯅ ꯑꯕꯣꯛꯀꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯩ ꯑꯕꯣꯛꯀꯤ ꯌꯨꯝꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯦ ꯀꯣꯏꯔꯛꯀꯦ꯫ ꯍꯅꯨꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗ ꯏꯁꯨ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯔꯛꯀꯦ ꯍꯥꯏꯔꯛꯏ꯫ ꯏꯁꯨꯒ ꯏꯕꯥꯅꯤꯒꯅꯦ ꯌꯨꯝꯁꯦ ꯁꯤꯠ ꯅꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯁꯤꯁꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯝꯕꯤꯅ ꯃꯔꯝ ꯁꯣꯜꯂꯤ꯫ ꯃꯥꯅ ꯑꯩꯕꯨ ꯎꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯑꯕꯣꯛ, ꯑꯩ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯩꯖꯨꯞ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯒꯦ꯫ ꯑꯕꯣꯛꯅꯅꯦ ꯐꯩꯖꯨꯞꯅ ꯑꯩꯕꯨ ꯈꯔ ꯀꯨꯞꯁꯤꯟꯕꯤꯔꯛꯑꯣ꯫ ꯃꯥꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩ ꯆꯠꯊꯣꯛꯈꯤ ꯍꯥꯏꯌꯨꯀꯣ ꯑꯕꯣꯛ꯫ ꯀꯔꯤꯅꯣꯅꯦꯍꯦ ꯑꯇꯣꯝꯕꯤ ꯅꯪꯕꯣ? ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯖꯒꯦꯅ
ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯂꯥꯛꯂꯒ ꯅꯪꯅ ꯂꯣꯠꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯄꯪꯕꯤꯁꯤꯗꯤ ꯏꯕꯣꯛꯅꯦ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤꯅ ꯌꯥꯝꯃꯟꯗꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯝꯕꯤ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯐꯩꯖꯨꯞꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯣꯠꯍꯜꯂꯦ꯫ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯝꯕꯤ ꯂꯩꯕ ꯎꯗꯕꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯑꯕꯣꯛ, ꯅꯪꯒ ꯂꯩ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯑꯗꯨꯗꯤ ꯀꯥꯏꯗ ꯂꯩꯒꯒꯦ? ꯂꯩꯕ ꯎꯗꯦꯅ." "ꯔꯥꯖꯀꯨꯃꯥꯔ, ꯏꯁꯨ ꯅꯨꯄꯤꯗꯣ ꯑꯁꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯍꯥꯏꯗꯅꯅꯦ ꯆꯠꯈꯤꯕꯅꯤꯅꯦꯍꯦ." "ꯐꯔꯦ ꯐꯔꯦ ꯑꯕꯣꯛ, ꯑꯗꯨꯗꯤꯅꯦ ꯑꯕꯣꯛ ꯑꯩꯁꯤꯗ ꯁꯨꯝ ꯐꯝꯂꯒꯅꯦ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ." ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯁꯣꯝꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯗꯤ ꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦꯅꯦꯍꯦ꯫ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯕꯣꯛꯇꯤ ꯈꯪꯗꯦꯅꯦꯍꯦ." ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯁꯣꯔ ꯐꯨꯡꯒꯠꯂꯛꯄꯗꯒꯤ ꯃꯁꯥꯗꯨ ꯈꯤꯇꯪ ꯂꯦꯡꯕꯗ ꯐꯩꯖꯨꯞ ꯑꯗꯨ ꯂꯦꯡꯂꯛꯄ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯑꯕꯣꯛ, ꯑꯁꯤꯗ ꯂꯦꯡꯉꯤꯁꯤꯕꯨ ꯀꯔꯤꯅꯣ?" "ꯑꯣ, ꯏꯕꯣꯛꯅ ꯂꯣꯏꯖꯕ ꯍꯨꯏ ꯑꯃ ꯂꯩꯌꯦ. ꯑꯩꯅ ꯁꯨꯝꯅꯦ ꯐꯩꯖꯨꯞꯅꯅꯦ ꯀꯨꯞꯁꯤꯟꯗꯨꯅ ꯇꯨꯝꯍꯟꯕꯅꯤ." "ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯣꯛ, ꯅꯨꯃꯤꯗꯥꯡꯗꯅꯦ ꯑꯩꯒꯤ ꯆꯥ ꯍꯥꯞꯄꯤꯔꯣ. ꯑꯩ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯒꯦ ꯃꯥꯕꯨ ꯉꯥꯏꯕ ꯑꯣꯏꯅ." ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ! ꯑꯁꯨꯛ ꯆꯤꯡꯂꯦꯝꯅ ꯐꯖꯔꯕ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯣꯠꯅꯤꯅ ꯂꯣꯠꯂꯤꯕ ꯑꯁꯤꯕꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ "ꯔꯥꯖꯀꯨꯃꯥꯔ, ꯏꯕꯣꯛꯇꯤ ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯄꯤꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯆꯦꯡꯗꯤ ꯑꯝꯇ ꯂꯩꯇꯦꯅꯦꯍꯦ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯑꯕꯣꯛ, ꯅꯪꯒꯤ ꯍꯨꯏꯁꯦ ꯌꯥꯝꯅ ꯂꯦꯡꯉꯦ. ꯁꯣꯔ ꯐꯨꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯒꯦ." ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯇꯣꯝꯕꯤ ꯑꯗꯨ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯑꯇꯣꯝꯕꯤ, ꯅꯪꯅ ꯑꯩ ꯂꯥꯛꯑꯒ ꯂꯣꯠꯂꯤꯗꯤ ꯍꯥ?" ꯑꯇꯣꯝꯕꯤ ꯅꯣꯛꯇꯨꯅ "ꯅꯪꯅ ꯑꯩꯕు ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ. ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯦ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯐꯪꯂꯕꯅꯤꯅ ꯅꯪ ꯑꯃꯨꯛꯅꯦ ꯂꯣꯠꯈꯤꯕꯒ ꯌꯥꯔꯔꯣꯏꯀꯣ." ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯀꯔꯝꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯤ ꯊꯥꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯇꯧꯈꯤꯕ, ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯈꯨꯗꯣꯡꯊꯤꯕꯁꯤꯡ, ꯑꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯛꯈꯤꯕꯒꯤ ꯋꯥꯔꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯥꯎꯈꯤꯕꯅ ꯊꯥꯡ ꯁꯠꯇꯨꯅ ꯐꯝꯅꯥꯏꯕꯗꯨ ꯍꯥꯠꯂꯅꯕ ꯆꯠꯀꯦ ꯇꯧꯕꯗ ꯍꯅꯨꯕꯤ ꯑꯃꯗꯤ ꯑꯇꯣꯝꯕꯤꯅ ꯈꯥꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤꯅ "ꯏꯁꯨ ꯅꯨꯄꯥ, ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦꯍꯦ. ꯉꯥꯌꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯒꯅꯨ. ꯏꯕꯣꯛ ꯍꯥꯏꯒꯦ ꯇꯥꯎ. ꯅꯪ ꯍꯧꯖꯤꯛ ꯑꯇꯣꯝꯕꯤ ꯑꯁꯦ ꯂꯣꯏꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯨ. ꯑꯗꯨꯒꯅꯦ ꯅꯄꯥ ꯅꯤꯡꯊꯧꯗ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯨꯔꯣ. ꯑꯗꯨꯒꯅꯦ ꯃꯥꯕꯨ ꯋꯥꯌꯦꯜꯍꯜꯂꯨ. ꯑꯗꯨꯒꯅꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯖꯁꯅꯨ." ꯑꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯇꯣꯝꯕꯤꯕꯨ ꯐꯤꯅ ꯃꯃꯥꯏ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯌꯧꯔꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯩ ꯍꯧꯈ꯭ꯔꯦ ꯁꯥꯎꯕꯅ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯗꯔꯕꯥꯔꯗ ꯃꯤꯐꯝ ꯑꯃ ꯀꯧꯔꯦ꯫ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯅꯤꯡꯊꯧꯅ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯇꯣꯝꯕꯤꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯅꯤꯡꯊꯧ ꯑꯩꯕꯨ ꯁꯤꯠꯇꯕꯅꯤ, ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ. ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯍꯥꯠꯄꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯦ ꯊꯤꯗꯨꯅ ꯈꯨꯗꯛꯇ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ. ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯊꯧꯗꯥꯔꯤꯕ ꯐꯝꯅꯥꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯅꯤ. ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯟꯅ ꯀꯣꯅꯨꯡꯅ ꯉꯁꯤꯗꯒꯤ ꯂꯧꯁꯤꯜꯂꯕꯅꯤ. ꯃꯈꯣꯏꯗꯤ ꯃꯤꯔꯩꯕꯥꯛꯇ ꯆꯥꯛꯅꯤꯕ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯂꯦꯜꯂꯨꯔꯣ." ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯃꯌꯥꯝ ꯊꯥꯗꯨꯅ ꯃꯤꯍꯥꯠꯄꯒꯤ ꯈꯨꯠꯄꯨ ꯑꯗꯨ ꯊꯤꯗꯨꯅ ꯇꯨꯝꯅ ꯍꯥꯠꯍꯜꯂꯦ꯫ ꯑꯗꯨꯒ ꯐꯝꯅꯥꯏꯕꯒꯤ ꯏꯃꯨꯡ ꯄꯨꯝꯕꯁꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯨꯅ
ꯆꯥꯛ ꯅꯤꯕ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯂꯦꯞꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯟꯅ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯎꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯕꯨ ꯀꯟꯈꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯗ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯗꯨꯗꯤ ꯃꯆꯥꯁꯤꯡ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯕꯗ ꯆꯥꯔ ꯊꯛꯇꯕꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯣꯝꯈꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯏ ꯊꯛꯄ ꯖꯤꯕ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯑꯇꯣꯝꯕꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯂꯕꯁꯨ ꯑꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯅ ꯎꯅꯥ ꯋꯥꯅꯥꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯗꯨꯅ ꯅꯥꯄꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯍꯧꯔꯝꯃꯤ꯫